अहानबदा मरुओइबा पाव मणिपुर की अपुनबगी सक्तम कायहनबा यारोय हाइबा खोंगचट अमा कोकोमिना सिंदुना यामलबा मियांगा लोइनना पंथुंगफम यौखरे कक्चंग डिस्ट्रिक्ट के लफुपा तेरादा ngasi ayuk pung 8 tage pung 9 minute 15 chatpa matam fauba arong police station amadi A126 battalion BSF ke platoon ga loina search operation chathakre security force na district ahum dagi khusukulai kaya fagat pangamkhre amadi Delhi ki Indira Gandhi International Airport ta domestic flight sing gi oiba terminal 1 gi bim amadi rupsit sing tek laga tarak padagi mioi ama sire taruk sokle Kurumzari Mami TV na sanjok saba Manipuri pau miyang tabi pasimbo NEHA thiam na taram okchari Pau sandong na pizari. Manipur ge apunbagi saktam kahenba yaroy haiba khongchat ama kokomina senduna yamlaba miyanga loinana panthungpham yaukre. Ngasi ayuk pung 8 taba matamdagi Thangmoiban Thau ground dagina Khomalampak Sport Complex pauba Manipur da khondaminari ba kanglo foro miyangi oiba Manipur kanba miyangi khongchat aduda mafam kayadagi lakpa club sing CSO sing Mera Paibi sing amadi maheroi sing na saruk yaduna chakhibani. Khongchat asi Thangmoiban Thau ground dagina hauraga Nagamapal amadi Kanglapat fauduna chatlaga Khomalampak main stadium da thungkhibani. Mafam aduda miyangi oiba mifam ama pangthoki. Khongchat adu lenga ki mayokda chatkadabanati miyamna chapchaba firep adu lominaduna chatpa khongsatni Khongchat adu da narco terrorist su muthatkadabani yelhobi muthatnaba India ki policy khudakta lepkadabani long live Manipur haiba kholau kaya su lauke Khongchat adu da Kaisamthong Kendra ge MLA Nisikanta Sapam amadi Wangkai SC ge MLA Thangzam Arun su saru yake All of us are, I'm not talking me, but people of Manipur have, I think, not been very sincere in giving that, so we better be careful. And this is what I say, sincerity is the key, and we must be determined to save Manipur, come what may. So what will be your stand regarding the present turmoil in Manipur? Because many of the ministers and MLAs haven't spoke their stand. See, actually what happened is, even I was speaking. I spoke in the sense that, well, it sounded like I spoke for only Maitai community as such. I was trying to tell the story of Manipur. But eventually what happens is that I think there has been flaws in the administration. So if I am to sit as one of the representatives of the government, and if I'm asked that so many guns were taken away, this, that, so, you're not in a position to really answer, because I think this has taken too long, and there must have been peace talks, there must have been talks between the government at various levels. This hasn't happened. I think the right person to answer this is the Chief Minister and the Cabinet. I am an independent MLA. I just support Manipur in the core of my heart, and I am probably on my own, like any one of us, just to support Manipur out of love for Manipur. Lakwam sung laktu du na magi kelu kware. Akoi na mahak lakwa na taka laktu du yang depend toroi. Malam di hok hiba kaya ko nagre magi wahik ma na akoi de pirakpa khaja ba kaya ma na mangan gre maram masi na maram orga. Akoi mahak laga kana gani te kana wa habi ki wapam do. Akoi ko judu sung tham re hai tar. Aduna akoi de Manipur miyam na Manipur lengang na puna thengnariba matam da chiwara shi purpung ngani amana India government na Manipur si magi state amani khalaga akoi de sinariba koi gi Puxi water ko magi geopolitics to da ko bali gi hamen gon de sina buji khudak te lepaga Manipur se akoi gi state amani khalaga mana koi gi niyam se magi citizen amni lauga la la solution gi hagadi mari mangan gi su ya pa narco terrorist India की policy को खत्म करना Kacching district ke Lafopa terada ngasi ayuk pung 8 tage pung 9 minute 15 chatpa matam fauba arong police station amadi A126 battalion BSF ke platoon gal loinana search operation chathakre search operation adu Kacching district ke additional SP operation Kacching district Binoy Chongtham MPS na
luchingduna mafam aduda laiba yom nifu romda thiba humbagi thabak chathabaga loinana mioi chamaga kun romda wahang pahang chathaki hairi search operation aduda khulai faba amadi mioi amata fa punbadi yaukide hairi Security Force na District ahum dagi khusukulai kaya fagat pangamkre. Manipur ge cheng amasung tamda Security Force na thiba humbagi thabak chathabada Imphal West ke Naurem Laikai Pena Khongbai area dagi pistol ani live round ammunition tara nithoi amadi detonator yaudaba hand grenade ama fagat pangamle hari. Chuchampur District ke Chengphai Village amadi Haizanglok dagi improvise ahum fagat pangamle hari. Amadi Kaching District ke Chingtom Village area da searching operation jathabada detonator amadi fuse yaudaba HE-36 grenade ani BP vest ama combat t-shirt ama amadi plastic carrying bag ama fagat pangamle hari. Ngasi New Delhi da akan banong na maram oiduna Delhi gi Indira Gandhi International Airport ta domestic flight singki oiba Terminal 1 gi bim amadi roopset sing tek laga tarak padagi mioi ama sire taruk sokle amadi khamduna lairiba gari cab yauna mariso amang ata thokre Thodok asi Delhi Fire Service da ayuki pong mangaga minute kontra rom tarak pada report tarakibani hairi New Delhi Airport ki spokesperson of Fongdorak pagi matung ina Thodok astina maram oiduna Terminal 1 gi departing flight sing ase nungthel gi pong ani fawba cancel tawkhre hairi amadi Union Aviation gi Minister Ram Mohan Naidu Kinzarapuna laktuna yengsin khi hairi Thodok aduda laikhidraba amadi soklaba mioi singi imong manungda compensation piragani amadi matam kharagi oina Terminal 2 amadi 3 da shift tawragani haikhe Thodok aduna maram oiraga Indigo Airlines amadi SpiceJet Airline 2 asege flight sing so cancel tawkhre hari Airline 2 aduge customer singna hariba airline asege social media singda update tawrakadabana maram oiraga check toina tawbiyo haina fongdorakle SP Imphal West amadi Director Social Welfare Department Manipur dagi Manipur Commission for Protection of Child Rights Government of Manipur na Tomtom Sanai Allies Nongsawagi ngarang machanupi amadi machanupagi matangda detail report kaukre tha sigi kuntarukta Imphal West ki Tindim Road ki Kaisampa Junction mayada handaki MP gi mirepsu oibikiba Hairo Kendra gi Moirangthem Tomtom Sanai Allies Nongsawa amadi pikliba machanupi yauna Manipur Police ki team na Imphal Airport gi faduna puraklaba matung Kaisampa ta pikliba machanupi na gari marakta mapabu kanbina bahaiduna kaptuna chen khibaga loinana mafam aduda pikliba angang adu wantharakpadagi lamdam adugi miyamna laikanna khiba thodok Thokaningdaba thodok thokibagi video ama viral oirakiba amasung local print media amadi electronic media singda so phongnarakpa thengnabadagi MCPCR na SP Imphal West amadi Director Social Welfare Department Manipur da details report adu kaukibani hari Manipur Police Control Room na thadorpa cherol amada Manipur gi ching amasung tamda Security Force na thiba humbagi thabak chathakre hari haukiba pung kunmari asida National Highway 37 amadi National Highway 2 da lamdam sige changai fadana chana thaknaba amadi poche puslakpa gari chamaga kuntra mari amadi chamaga humfutara taret hariba National Highway asida puslake hari makha tana poche puba gari chathok sasin yananaba Security Force na kudong thiningai oiba mafam singda ngak sembegi thabak paikhatkre hari Manipur gi cheng amasung tamda punna checkpoint chamaga kulhumdoi thamduna achat awong sing check tawbada chunnaba mioi humfuni pan fagatuna wahang pahang chathaki hari matam gi puthorakliba anoba makhal gi machine sing sinaduna lawu singuda tawbana pothok chathok hengat hanpada natana matam paisa amasung labor sangba hanthabana longmi singda achoba senfam ama kanba ngami haina kwa kaithal haino khongnembi Imphal da leiba EDC Agro Division ge proprietor Haislam Robindro Singh na fongdokre wafam asing ngase Thoba district ke Kakmayai lakol da low lingnaba machine launch tawbagi pangthokpa achamba thoram amada EDC ge proprietor Haislam Robindro na fongdokhibani
mahakna makha tana haikibada ngasi yaripok maikaida ahanba hawdokliba machine asi hawkiba mamang chahida Krisi Vigyan Kendra ke VHK Thawalna sizinaba hokre yaripok maikai gi oinadi ngasi gi asina ahanbani yaripok khoirongi lomi ichil inausing asiga khusamnaraga paikhatpani yaripok yauna atei mafamsing dasu low lingnabagi machine asi hawdoknabagi thawrang leire machine asina miyoi ama ani khaktana sizinaba ngamba petrol liter ama khak haplaga pungkhai dagina pung ama fawbada low sangam ama lingba ngambana paisa matam amadi lever yamna changdabana lomi singda achoba sempam ama kanbangami aduge su mathakta ngasi fo lingthokliba asisu lingjingai mamangda lofam asida napi haudanaba drone sinaduna hidak hana kapthoklibani amadi photo chathok su hengatlalgani fo lingthoklaba machine asida natana ate machine sing lofam semnaba rotovator napi pengnaba low khawnaba yainaba amadi charu punnaba machine sing amadi low hidaka naba drone chingba su leigani thawai yawba lomi sing na mahak unaduna farm equipment sing amasung low singo gi matangda tanaba yagani machine sing leibiningba yawraga su discount da lobiba yagani aduna aikhoi puna matam matam gi puthorakliba anoba makal gi machine sin naduna pothok hengatnaba amadi lomi sing gi simitlon kannaba hotnaminasi haina apil su tawke Haukiba me mangada sekiba len yawba akan banlong lei nungsid aduna len na fudat padagi pungho horaba kangpok gumba yum amada chahi humfutara suraba solaba ahan anina upai leitabadagi macha masu singa kapna kaidongai lengak na pirakba jinga adu makhoi gi saruk yawrakani haina khawrang na ngairaga leihori hairi hariba chahi humfutara suraba solaba ahal adu Thawbal district ki Hairok part 1 haitu pokpi leikai dagi Khundongbam RK kawi hairi hawjik mahakna tabagi pangal su solaba miyoi ni hairi RK na kalingai rikso thobana sinfam oirami adubu hawkiba chahi ahum longgi mamangdagi khongi laina amadagi akanba thabak suba ngamkhidre hairi macha ningol amana check safam amada thabak suri aduga macha ningol amana fi sari ningol ani aduna hawjiki oinadi chakhum mai mutanaba kanna hotnari piba ama yawba adudi chahi nauri hari RK gi apikpa yum adu hawkiba me mangagi len aduda jinga makai loina hokre ngasi fawba yum kupnaba jinga leitabadagi plastic na kupsilaga kharada oirabasu nong yudanaba menari madusu matek ama khaktani sinba thungba nate yum nong yuba aduge awaba khangliba RK gi loina bi binona fongdorakpada makhoi gi imong adu mapuroibana kalingai riso thauraga madudagi fangjarakpa apikpa senfam aduna chara nong khangnari bani haujikti madusu lekre mahak masa yauna mapuroiba amasung machanupi ama machanupa atomba adusu lainan loinaraga leiri layeng nabagi pangal su leite machanupi anina chekol chatlaga fi saraga yumpu bani asigumba awaba kaya asigi mathakta yum nong yuba asina hena awaba oihale lenga na jinga pigani hairabasu ngasi fawba fangdri haizaba yaba mafam singda chatuna haijarure adubu kana badi leite haina lenga ki mathakta pendaba wafam kaya thamke Padang jo hayo lawini asa se ini wodu wale riji hayo hayo ngai min telite photocopy mari mangala ki kana lo pangkap to kaple asi di jim sauni la bi ko di yung ku ku mi ne pi ba kup to bai ko shagai bi ko na atola tang ko ni tham biram ba asi bu mayam hong no bra ba adu thaju to mi ne di ko yung ji bu khachene la thar mi ji bu din ho tan thari matra moi thar mi ja machet macha hoyan tha ba audi chong ngra hai ba khachene la tha bi din ho tan tha bi bane ma ji to wi ga no jing bi ro lao horam tra ga dei din lo je ro ya ba ai ngra hai mi din lo je ro ye ai yung ne pic ne horam ba ai dilam to pai ro no yi aduna ai pesin amta apiyo koiram ne ko thogole mayam se koiram ne ika pok tringe dige adu thogole ne ika nupi ama le aduna che kon chakre wakhan ni jon chila ha jitna na kong thom bera ka aduna mayam se pension gamting apiyo For improvement of moral value, character, total health and world peace haiba theme da
First State Level Yoga Samilan Kam Workshop ama pangthokre. Imphal West District ke Takyal Kolom Lekai da Leiba Kundalini Yoga Gorakhalda Pangthokpa Yoga Samilan Kam Workshop adu Tagyal Kolom Lekai da Leiba Sahaja Yoga Society amadi Konthokzam da Leiba Manipur School of Yoga anina khosamna duna senba thauramni Haukiba June kun humdoidage June kuntaret fauba pangthokiba residential camp aduda mioi nupi nupa puna kuntaret na saruk yake Yoga Samilan Kam Workshop aduda Dr. S. Rajan Singh Patanjali Yoga amasung Gita Dr. M. Nodya Chan Singh, Raza Yoga Dr. M. Manoj Kumar Singh, Bhakti Yoga amasung Gita Dr. Nilakaman Singh, Hatha Yoga Dr. L. Sarat Chandra Sharma, Patanjali Yoga Sutra Dr. C.H. Jamini Devi, World Peace Maharaj Deva, Priyananda, Moral Value amasung Character Amadi, Maha Yogi P.H. Ibomcha Singh, Sahaja Yoga Kundalini Yoga Nasaruk Yaduna Wangangki. Thauram adugi saruk ama oina question answer gi section amasu thamduna chayeng tawkhibaga loinana participation certificate su yeng thoki hari Union Agriculture Minister Sivraj Singh Chauhana kumjali sing aniga kuntaret fawbada leibak asigi miyamna mathau taba hawai changhai gi pothoki damak miramda mipal tanghandanaba haibasi ministry asigi khwaidagi chawba pandamni haina fongdokre Mahak Nahai Kumjali Singaniga Kuntaret Fawbada, India ki Miyambu Leibak Asida Putok Chaba, Hawaii Changai gi Potok Kaitel Koding Makta Fanghanduna, Potok Asigi Damak Miramda Mipal Tangbigi Hainabi Asi Lehelaroi. India Lenga na Miyangi Damak Hawaii Changai gi Potok Matik Chana Amadi, Konana Piba Ngamnaba. Chahi Karasida Ministry na kanna honaduna leibak asigi pothok hengat handuna miyangi damak awat balaitana hariba potlam sing asi fanghalagani haike mahak na makhata na ministry na lokhat kadawriba khongthang asina leibak asida hawai changai gi mamal hantha hanbata natana aikhoi gi mamangai dagi thajarak laba pambi makhal singsu marang kaina thaduna masidagi puthorakpa pothok adu mapalamda amuk thadokduna India gi economy fagat hanbada mateng panglagani Ministry na lokhaliba khongthang asina lakliba chahi kharasida pandam asi fangnaba lokhalakba thabak thauram singna leibak asida leiriba longmi kayada tongan ba program implement tawduna kanaba pibasu ngamlagani hairi Hauzik leibak asida hawai chawai gi pothok tangkhalakpagi chang haibadi inflation asi chada tarataret oiri Martin Grammar School Kakchingi mithoi mihenba maheroi singda manapi duna pokning thawatkre Board of Secondary Education Manipur na lauba High School Living Certificate Examination lising ani kunmarida mark wang na mai paglaklaba Martin Grammar School Kakchingi maheroi singda school astina manapi duna pukning thawgatpa amadi school astige thabaktagi pothakraba oza anigi farewell gi thoram ama ngarang school asida pangthokre Thauram aduda Martin Grammar School Kakchingi Managing Committee gi President Moirangthem Samu Secretary Khetri Mayum Razu Treasurer Mayang Lambam Subol amasung School asige Headmaster Moirangthem Manihana Thauram mapusing oike Thauram aduda School asige thabaktagi pothakraba oza ani Nongmaithem Sanahal Devi amadi Yengkom Bormani anida achomba khudol amadi memento piduna ikai khumnake School chang naina kabo oza sing da su sel gi manapi ke Loinana Bosem na Loba High School Living Certificate Examination lising ani kunmarida Grade 1 na fangba First Division da mai paglanglaba maheroi khumfu tara humdoida sel gi manapi duna pukning thawatke maheroi sing asige manungda school asige topper oiraklabi Nongmaiten Priyadasni da school gi maikaidagi akhanaba mana amade Khetri Mayong Gaura Hari Memorial Award pike school asige makok taraklabi Nongmaiten Priyadasni ani suba taraklaba akoizam nikhil Mayang Lambam Manis amasung ahum suba taraklaba Sogaisam Ilya Devida School asige alumni sing Y Umendra L Barun K H Prabhakar amadi Elvis Yangko makhoi marina sponsor tawba manapi duna pukning thawatke Loinana Nongmaiten Priyadasni da School asige oza Rukhabam Godador na sponsor tawba Student of the Year ge manasu piki hari Aroibada marueba pau amuhana pizari
Manipur ge apun bagi saktam kaihan bayaro haiba khongchat ama kokomina singduna yamlaba miyang loina na panthungpam yaukre. Kaching district ke Lafupa Terada ngasti ayupung tareta ge pung nipanga minitara mga chapa matang pauba arong police station amadi A126 Battalion BSF ke platoon galona na SAS operation chathakre. Security force na district ahun dagi khusupulai kaya fagat pangamkre. Amadi Delhi ge Indira Gandhi International Airport ta domestic flight singi oiba terminal 1 di bim amadi rupsit sing tek laga tarakode ge mioi ama sire taruk sokle. Hauziki oina Mami TV na santok saba Manipuri pao loizari makata ba pao gidamak Mami TV miyang tadon lebi. Awaba pungdupa Satkiba June Kuntaro Englishing Ani Kun Mari Yumsa Kaisan Namit Asida Lambi gi Laibak Thiba Thaudok Amada Matam Sangna Maklang Youth Development Club ki General Secretary gi Thau Pubiramba Maklang Mayai Lekai dagi Dhanesor Ligma Bhamna Manung Matam Sadana Laikhitabada MYDC ki office ta advisory amadi members singna June kuntaret ki nudang taruka minute kuntrada minute ani tuminna leiduna laikhidabagi thawaina lairam lenda ingnesukna leiruna ba thongni jabaga loinana awaba phundokre laikhidabagi imung manungge awaba dasu club ki maikaidagi saruk yari amadi mahakna manung matam sadana laikhidabada club asigi oinasu achauba mangjaba ama oihuragani haina Maklang Youth Development Club ki Secretary Haubijam Nimai Chana Thadorapa Cherula Mana Phongdorakti